1001 Arabian Nights ki taruk suba amadi taret suba episode ki punna wari puduna laksari. Scheherazade na magi nupa Sultan amadi manaw nupi Dinarzade da ahing lising amaga supna ama changna wari lidu na tahanki. Schehera na wari liba loibagadi magi nupa Sultan na mahakpu mangak metu na hatkadoribani. Maram asina Scheherazade na angakpa wari amagi manungda angakpa wari ama hapsinduna loiba naidana wari likhi. Wari sing asigi manungda mga suba sarukta nga phaba nupa amaga hingchaba amagi warisu yaurame. Nga phaba nupa asina hingchaba asibu chahi chakayagi matungda kori chapu manungda yaurambadagi kanbirame. Hingchaba asina mathwai kanbibagi haraugedi haidana mathwai kanbirakpa nga phaba nupa asibu hatkani hairame. Masida nga phaba nupa asina loksingi pambaina hingchaba adu chapu manungda amuk hanna hapchillame. Tawbi man khangdraba hingchaba asida mana tawriba hangatlaga chabagi thabak ase gyan tanaba haiduna pautak yauraba wari ama liba haurakhi. Wari adudi Greek ningthau amaga Dr. amagagi wari ni. Wari makha tajaraklage. Thaina mamangayda Persia laibaki Jauman haiba lam amada Greek ki ningthau ama leirame. Ningthau asigi hakchangda leprosy haiba laina adu paklame. Mahaki laibakte leiriba khang hairaba Dr. amatana magi anaba asi layengduna phahanba ngamlamde. Nongma yamna heisinglaba Dr. amakak ningthau asigi konungda laklame. Dr. asi yamna heisingba miyoi ama oirame. Mahak na khangdaba ana layengba amata leiramde. Mahak anaba layengbada sijinaba mana masing amadi hidak langthak kayagi maramda mamutta na khanglame. Dr. asina Greek ningthaugi anabagi pau asi hek tabaga thengtharuba tawdana mahakki leijaba phajaraba phijol sing set chaduna ningthau asigi manakta laklame. Dr. asina ningthaugi manakta changlaklaga hairame. Iningthaubu khurumjari. Aina tajabada iningthaugi anaba asi leibak asida leiba khang hairaba Dr. amatana layengba ngamdre haine. Adubu iningthauna aina haijagadoriba wafam asi inbirabadi hidak langthak ama phauba chadana iningthaugi anaba asibu phahanba ngamjagani. Ningthaunasu Dr. asigi wahai asi munna tarame. Ningthauna amuk hairai. Dr. nangna hairiba wafam asina achumba oiragadi aina naba hek phabaga nangonda yamlaba manamathum pigani. Nangi lakadoriba nasa nasusingsu aina nungaina thambigani. Ningthauga wari asi sanaraba matungda Dr. adu mayumda halaklame. Mahakna mayumda halaklaga sagol kangjay ama sarame. Kangjay adugi khut paifamda ahoba makul ama hutlame. Ahoba makul aduda mahakna layengbada sijinagadaba hidak adu haplame. Masigi matungda mahakna bol macha ama susarame. Potchay sing asi puraga mahak ningthaugi manakta amuk halaklame. Dr. aduna ningthaugi manakta laklaga ningthauda sagol kangjay sananaba hairame. Ningthau adusu Dr. aduna haibagi matung ina sagol sangda sanglaga magi sagol adu tongkhatlame. Aduga kangjay sanapam lampakta laklame. Lampak yauraba matungda Dr. aduna hairame. Iningthau ibunga kangjay asi paibiyu aduga iningthauna angamba saktida haigattuna bol asibu yeibiyu. Kangjay asigi khut paifam asina sagatlakpa matamda kangjay asidagi manil ama paikhatlakani. Aduga iningthaugi hakchangda changkhigani. Iningthauna sagol kangjay sanabagi watharaklaba matamda konungda hanbiraga ningthina chaithabiro. Aduga nungaina tumbiyu. Ayuk haugatlakpa matamda iningthaugi hakchangda leiramba leprosigi angauba pakpagi laina ado loina pharamlagani. Ningthauna kangjay adu paikhatle sagol adubu bolna cheliba maikaidu tamna chenaba taksilame. Bol adubu makhutna kangjay adu pairaga haigatlaga yeirame.
ꯅꯤꯡꯊꯧꯒ ꯁꯥꯟꯅꯃꯤꯟꯅꯔꯤꯕ ꯁꯥꯟꯅꯔꯣꯏ ꯑꯗꯨꯅ ꯑꯃꯨꯛ ꯍꯜꯂꯒ ꯕꯣꯜ ꯑꯗꯨꯕꯨ ꯑꯃꯨꯛ ꯌꯩꯔꯛꯏ꯫ ꯀꯟꯅ ꯁꯥꯟꯅꯔꯛꯄꯗꯒꯤ ꯅꯤꯡꯊꯧꯒꯤ ꯃꯁꯥꯗꯣ ꯏꯒꯤ ꯈꯣꯡꯖꯦꯜ ꯍꯦꯟꯒꯠꯂꯛꯇꯨꯅ ꯃꯁꯥ ꯄꯨꯝꯕ ꯌꯥꯝꯅ ꯁꯥꯒꯠꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯥꯟꯅꯕ ꯑꯗꯨ ꯃꯇꯥꯡ ꯑꯗꯨꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯀꯣꯅꯨꯡꯗ ꯍꯟꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨ ꯂꯥꯛꯂꯦ꯫ ꯗꯣꯛꯇꯔ ꯑꯗꯨꯅ ꯍꯥꯏꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯔꯨꯖꯐꯝꯗ ꯆꯪꯂꯒ ꯅꯤꯡꯊꯤꯅ ꯏꯔꯨ ꯃꯥꯏꯊꯖꯔꯦ꯫ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯗꯨꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯊꯣꯛꯂꯦ꯫ ꯅꯤꯡꯊꯧꯗꯣ ꯑꯣꯟꯊꯣꯛꯅ ꯍꯔꯥꯎꯅ ꯍꯧꯒꯠꯂꯛꯂꯦ꯫ ꯑꯉꯛꯄꯒ ꯍꯔꯥꯎꯈꯤꯕꯒꯅ ꯃꯁꯥꯗꯨ ꯄꯨꯝꯊꯟ ꯍꯦꯛ ꯊꯜꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯗ ꯂꯦꯄ꯭ꯔꯣꯁꯤꯒꯤ ꯑꯅꯥꯕ ꯃꯆꯦꯠ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯍꯥꯛ ꯂꯩꯅꯥ ꯑꯁꯤꯗꯒꯤ ꯄꯨꯡꯐ ꯐꯔꯝꯃꯦ꯫ ꯅꯤꯡꯊꯤꯅ ꯂꯣꯏꯁꯤꯜꯂꯒ ꯃꯥꯒꯤ ꯗꯔꯕꯥꯔꯒꯤ ꯃꯤꯐꯝꯗ ꯅꯤꯡꯊꯧ ꯑꯗꯨ ꯅꯨꯡꯇꯤꯒꯤ ꯃꯇꯧꯒꯨꯝꯅ ꯂꯥꯛꯂꯤ꯫ ꯉꯔꯥꯡꯒꯤ ꯂꯥꯌꯦꯡ ꯑꯗꯨꯅ ꯅꯤꯡꯊꯧꯒꯤ ꯑꯅꯥꯕ ꯐꯍꯟꯈ꯭ꯔꯕ꯭ꯔꯥ ꯈꯪꯅꯤꯡꯕꯅ ꯃꯤꯌꯥꯝ ꯑꯃ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯑꯅꯥꯕ ꯐꯔꯦ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯇꯤꯜꯂꯝꯂꯤꯕ ꯃꯤꯌꯥꯝ ꯄꯨꯝꯕ ꯍꯔꯥꯎꯕꯅ ꯂꯣꯏꯅꯔꯝꯃꯤ꯫ ꯍꯩ-ꯁꯤꯡꯂꯕ ꯒ꯭ꯌꯥꯟ ꯂꯩꯔꯕ ꯗꯣꯛꯇꯔ ꯑꯗꯨꯁꯨ ꯗꯔꯕꯥꯔꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯌꯧꯔꯛꯂꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯃꯀꯣꯛꯅ ꯂꯩꯃꯥꯏ ꯐꯥꯎꯕ ꯅꯣꯟꯊꯔꯒ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯍꯥꯛꯄꯨ ꯎꯕꯗ ꯃꯍꯥꯛꯀꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯐꯝꯐꯝ ꯑꯗꯨꯗ ꯇꯔꯥꯝꯅ ꯀꯧꯁꯤꯜꯂꯒ ꯐꯝꯍꯜꯂꯝꯃꯤ꯫ ꯏꯀꯥꯏ ꯈꯨꯝꯅꯕꯤꯕ ꯌꯥꯕ ꯄꯨꯝꯕ ꯏꯀꯥꯏ ꯈꯨꯝꯅꯕꯤꯗꯨꯅ ꯗꯣꯛꯇꯔ ꯑꯗꯨꯕꯨ ꯅꯤꯡꯊꯤꯅ ꯅꯤꯡꯊꯧꯅ ꯌꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯣꯛꯄꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯃꯛꯀꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯗ ꯅꯤꯡꯊꯧꯅ ꯍꯥꯏꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯗꯣꯛꯇꯔꯗ ꯁꯅꯥꯒꯤ ꯁꯦꯟꯌꯦꯛ 2,000 ꯄꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯇꯣꯞꯄ ꯈꯨꯗꯣꯜ ꯄꯣꯠ ꯃꯌꯥꯝ ꯑꯃꯁꯨ ꯄꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯃꯟꯇ꯭ꯔꯤ ꯃꯀꯣꯛ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯟꯇ꯭ꯔꯤ ꯑꯁꯤ ꯃꯕꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯃꯍꯥꯛꯅ ꯗꯣꯛꯇꯔꯗ ꯃꯅꯥ ꯃꯊꯨꯝ ꯄꯤꯕ, ꯅꯤꯡꯊꯧꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯣꯛꯄꯤꯕ ꯃꯌꯥꯝ ꯑꯁꯤ ꯎꯕꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯑꯃꯗꯤ ꯀꯜꯂꯛꯄ ꯐꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯀꯜꯂꯛꯄ ꯃꯤꯍꯧꯕ ꯑꯁꯤ ꯑꯁꯨꯝ ꯍꯦꯜꯂꯛꯂꯝꯃꯤ꯫ ꯗꯣꯛꯇꯔ ꯑꯁꯤꯕꯨ ꯃꯤꯌꯥꯝꯒꯤ ꯃꯃꯥꯡꯗ ꯀꯔꯝꯅ ꯑꯃꯨꯛꯇꯪ ꯏꯀꯥꯏꯕ ꯄꯤꯁꯤꯒꯦ ꯈꯜꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯕꯨꯛ ꯐꯠꯇ꯭ꯔꯕ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯄ ꯌꯥꯅꯕ ꯃꯥꯅ ꯅꯤꯡꯊꯧꯕꯨ ꯑꯆꯤꯛꯄꯗ ꯃꯤ ꯇꯥꯍꯟꯗꯅ ꯋꯥꯔꯤ ꯑꯃꯠꯇ ꯁꯥꯁꯤ ꯍꯥꯏꯅ ꯄꯨꯊꯣꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯤꯡꯊꯧꯗ ꯌꯥꯝꯅ ꯂꯨꯕ ꯋꯥꯐꯝ ꯑꯃꯈꯛ ꯂꯩꯔꯦ, ꯃꯄꯥꯜꯗ ꯑꯃꯨꯛꯇ ꯊꯨꯅ ꯊꯣꯛꯄꯤꯔꯛꯎ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯟꯇ꯭ꯔꯤ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯗꯨꯅ ꯍꯪꯉꯤ, "ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯅꯣ ꯃꯟꯇ꯭ꯔꯤ?" ꯃꯟꯇ꯭ꯔꯤꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, "ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯋꯥꯐꯝ ꯑꯃꯠꯇ ꯍꯪꯒꯠꯆꯒꯦ꯫ ꯏꯅꯤꯡꯊꯧꯅ ꯃꯁꯛ ꯃꯃꯤꯡꯁꯨ ꯃꯨꯟꯅ ꯈꯪꯗꯕ, ꯀꯗꯥꯏꯗꯒꯤ ꯃꯇꯧ ꯀꯔꯝꯅ ꯂꯥꯛꯄꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗꯕ ꯃꯤꯁꯛ ꯑꯃꯗ ꯑꯁꯨꯛ ꯌꯥꯝꯅ ꯊꯥꯖꯅ ꯇꯧꯕꯤꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯃꯁꯥꯅ ꯗꯣꯛꯇꯔꯅꯤ ꯍꯥꯏꯖꯔꯒ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯊꯥꯖꯔꯒꯗ꯭ꯔꯥ? ꯃꯍꯥꯛ ꯑꯁꯤ ꯏꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ ꯂꯩꯕꯥꯛꯀꯤ ꯑꯔꯣꯟ ꯑꯊꯨꯞ ꯄꯥꯎ ꯂꯧꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ ꯀꯝꯗꯧꯕ? ꯃꯈꯣꯏꯒꯤ ꯀꯥꯡꯕꯨꯗ ꯄꯥꯎ ꯄꯤꯔꯒ ꯏꯅꯤꯡꯊꯧꯕు ꯂꯣꯟꯅ ꯐꯥꯅꯕ ꯊꯧꯔꯥꯡ ꯁꯤꯜꯂꯝꯂꯕꯗꯤ ꯀꯝꯗꯧꯅꯤ? ꯃꯗꯨꯁꯨ ꯑꯩꯈꯣꯏꯅ ꯈꯪꯕ ꯋꯥ ꯅꯠꯇꯦ." ꯅꯤꯡꯊꯧꯅ ꯃꯕꯨꯛ ꯐꯠꯇ꯭ꯔꯕ ꯃꯟꯇ꯭ꯔꯤ ꯑꯗꯨꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯒ꯭ꯌꯥꯟ ꯇꯥꯔꯦ꯫ ꯃꯟꯇ꯭ꯔꯤ ꯑꯁꯤ ꯀꯜꯂꯛ ꯃꯤꯍꯧꯕꯅ ꯄꯤꯛ ꯊꯜꯂꯦ ꯍꯥꯏꯕ ꯈꯪꯂꯦ꯫ ꯅꯤꯡꯊꯧꯅ ꯃꯟꯇ꯭ꯔꯤ ꯑꯗꯨꯗ ꯍꯥꯏꯔꯛꯏ, "ꯑꯩꯅ ꯊꯥꯖꯩ ꯃꯟꯇ꯭ꯔꯤ, ꯂꯥꯛꯂꯤꯕ ꯅꯤꯄꯥꯁꯦ ꯊꯥꯖꯕ ꯌꯥꯕ ꯃꯕꯨꯛꯆꯦꯜ ꯁꯦꯡꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯃꯍꯥꯛꯅ ꯑꯩꯒꯤ ꯊꯋꯥꯏ ꯂꯧꯗꯨꯅ ꯍꯥꯠꯅꯤꯡꯂꯕꯗꯤ ꯀꯔꯤꯒꯤ ꯑꯩꯕꯨ ꯂꯥꯌꯦꯡꯗꯨꯅ ꯐꯍꯟꯒꯗꯧꯔꯤꯕꯅꯣ? ꯅꯪ ꯃꯍꯥꯛꯀꯤ ꯃꯥꯌꯣꯛꯇ ꯋꯥ ꯉꯥꯡꯕ ꯂꯦꯞꯂꯣ꯫ ꯑꯩꯅ ꯉꯁꯥꯏꯅ ꯎꯔꯦ, ꯅꯪ ꯗꯣꯛꯇꯔ ꯑꯁꯤꯗ ꯀꯜꯂꯛꯄꯅ ꯂꯣꯏꯔꯦ ꯍꯥꯏꯕ꯫ ꯑꯗꯨꯕꯨ ꯃꯁꯤꯃꯁꯨ ꯈꯪꯖꯤꯜꯂꯨ, ꯑꯩꯅ ꯗꯣꯛꯇꯔ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯁꯨꯡꯆꯠ ꯆꯠꯂꯣꯏ ꯍꯥꯏꯕ." ꯃꯔꯛ ꯑꯁꯤꯗ ꯃꯕꯨꯛ ꯐꯠꯇ꯭ꯔꯕ ꯃꯟꯇ꯭ꯔꯤꯕꯨ ꯎꯕꯗ ꯅꯤꯡꯊꯧ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, "ꯃꯟꯇ꯭ꯔꯤ ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯋꯥꯐꯝꯁꯤꯗꯤ ꯑꯩ ꯀꯔꯤꯒꯨꯝꯕ ꯋꯥ ꯑꯃ ꯅꯤꯡꯁꯤꯡꯂꯛꯂꯦꯍꯦ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯅꯤꯡꯊꯧ ꯁꯤꯟꯗꯕꯥꯗꯇ ꯃꯥꯒꯤ ꯃꯟꯇ꯭ꯔꯤꯅ ꯍꯥꯏꯈꯤꯕꯗꯣ, ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔꯕꯨ ꯁꯤꯕꯒꯤ ꯗꯟꯗꯤꯗꯒꯤ ꯀꯟꯕꯤꯒꯗꯕꯅꯤ ꯍꯥꯏꯈꯤꯕ ꯋꯥꯐꯝꯗꯣ." ꯒ꯭ꯔꯤꯛ ꯅꯤꯡꯊꯧꯅ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯃꯟꯇ꯭ꯔꯤ ꯃꯀꯣꯛ ꯑꯗꯨ ꯌꯥꯝꯅ ꯑꯉꯛꯄ ꯑꯃꯗꯤ ꯈꯪꯅꯤꯡꯕ ꯐꯥꯎꯔꯝꯃꯤ꯫ ꯃꯟꯇ꯭ꯔꯤꯅ ꯒ꯭ꯔꯤꯛꯀꯤ ꯅꯤꯡꯊꯧꯗ ꯍꯪꯉꯤ, "ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯆꯥꯟꯕꯤꯗꯨꯅ ꯅꯅꯥꯏꯗ ꯁꯤꯟꯗꯕꯥꯗꯀꯤ ꯅꯤꯡꯊꯧꯗ ꯃꯥꯒꯤ ꯃꯟꯇ꯭ꯔꯤꯅ ꯀꯔꯤ ꯍꯥꯏꯈꯤꯕꯒꯦ ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨꯕ?" ꯒ꯭ꯔꯤꯛ ꯅꯤꯡꯊꯧꯅ ꯑꯃꯨꯛ ꯈꯨꯝꯃꯤ, "ꯁꯤꯟꯗꯕꯥꯗ ꯅꯤꯡꯊꯧꯗ ꯃꯥꯒꯤ ꯃꯟꯇ꯭ꯔꯤꯅ ꯍꯥꯏꯔꯝꯃꯤ, ꯏꯅꯦꯝꯄꯣꯛ ꯍꯥꯏꯕꯁꯤꯡ ꯑꯁꯤꯅ ꯍꯥꯏꯕ ꯋꯥꯍꯩꯁꯤꯡ ꯑꯁꯦ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯀꯥ ꯍꯦꯟꯅ ꯊꯥꯖꯕ ꯊꯝꯂꯨꯅꯨ꯫
ꯃꯁꯤ ꯍꯥꯏꯔꯒ ꯅꯤꯡꯊꯧꯅ ꯃꯟꯇ꯭ꯔꯤꯗ ꯋꯥꯔꯤ ꯑꯃ ꯂꯤꯕ ꯍꯧꯔꯛꯏ꯫ ꯃꯇꯥꯡ ꯑꯁꯤꯗ 6ꯁꯨꯕ ꯏꯄꯤꯁꯣꯗꯀꯤ ꯋꯥꯔꯤ ꯂꯣꯏꯔꯦ꯫ 7ꯁꯨꯕ ꯏꯄꯤꯁꯣꯗ ꯑꯃꯨꯛ ꯃꯈꯥ ꯇꯥꯃꯤꯟꯅꯁꯤ꯫ 8ꯁꯨꯕ ꯏꯄꯤꯁꯣꯗ ꯃꯄꯨꯔꯣꯏꯕ ꯑꯃꯒ ꯇꯦꯅꯋꯥ ꯑꯃꯒ꯫ ꯒ꯭ꯔꯤꯛ ꯅꯤꯡꯊꯧꯅ ꯃꯟꯇ꯭ꯔꯤꯗ ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯛꯏ꯫ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯌꯥꯝꯅ ꯃꯕꯨꯛ ꯃꯄꯥꯎ ꯐꯕ ꯅꯤꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯁꯛ ꯌꯥꯝꯅ ꯐꯖꯕꯤ ꯅꯨꯄꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯁꯤꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕꯒꯦ ꯍꯥꯏꯕꯕꯨ ꯃꯥꯒꯤ ꯅꯨꯄꯤ ꯎꯗꯅ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯂꯩꯕ ꯉꯝꯂꯝꯗꯦ꯫ ꯅꯣꯡꯃ ꯅꯨꯄꯥ ꯑꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯊꯕꯛ ꯑꯃꯒꯤ ꯃꯇꯝ ꯈꯔ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯌꯨꯝꯗ ꯊꯅꯝꯂꯒ ꯆꯠꯄ ꯇꯥꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯊꯕꯛ ꯆꯠꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯈꯜ ꯈꯨꯗꯤꯡꯒꯤ ꯎꯆꯦꯛ ꯃꯆꯥꯁꯤꯡ ꯌꯣꯜꯂꯝꯃꯤ꯫ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯇꯦꯅꯋꯥ ꯑꯃ ꯂꯩꯔꯛꯂꯝꯃꯤ꯫ ꯇꯦꯅꯋꯥ ꯑꯁꯤꯒꯤ ꯑꯉꯛꯄ ꯁꯛꯇꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯇꯦꯅꯋꯥ ꯑꯁꯤ ꯃꯤꯒꯤ ꯃꯤꯔꯣꯜ ꯌꯥꯝꯅ ꯅꯤꯡꯊꯤꯅ ꯉꯥꯡꯕ ꯉꯝꯃꯤ꯫ ꯇꯦꯅꯋꯥ ꯑꯁꯤꯒꯤ ꯑꯇꯣꯞꯄ ꯃꯒꯨꯟ ꯑꯃꯅ ꯃꯍꯥꯛꯅ ꯎꯍꯧꯕ ꯍꯧꯈ꯭ꯔꯕ ꯊꯕꯛ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯆꯤꯠꯊꯗꯅ ꯇꯝꯕ ꯍꯩꯔꯝꯃꯤ꯫ ꯇꯦꯅꯋꯥ ꯑꯁꯤ ꯃꯌꯨꯝꯗ ꯄꯨꯔꯛꯂꯦ꯫ ꯃꯥꯒꯤ ꯅꯨꯄꯤꯗ ꯇꯦꯅꯋꯥ ꯑꯁꯤꯕꯨ ꯆꯦꯛꯁꯤꯟꯅ ꯌꯦꯡꯁꯤꯟꯕꯤꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯑꯃꯨꯛꯀꯁꯨ ꯅꯨꯄꯥ ꯑꯁꯤ ꯊꯕꯛ ꯆꯠꯊꯣꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯒ ꯇꯦꯅꯋꯥ ꯑꯁꯤꯗ ꯌꯨꯝꯗ ꯀꯔꯤ ꯀꯔꯤ ꯊꯣꯛꯈꯤꯕꯒꯦ ꯍꯪꯂꯝꯃꯤ꯫ ꯇꯦꯅꯋꯥ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯌꯨꯝꯗꯨꯗ ꯊꯣꯛꯈꯤꯕ ꯇꯝꯊꯣꯛꯄ ꯌꯥꯗꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯑꯔꯣꯟꯕ ꯋꯥ ꯈꯔ ꯃꯄꯨ ꯅꯨꯄꯥ ꯑꯗꯨꯗ ꯇꯝꯊꯣꯛꯂꯝꯃꯤ꯫ ꯋꯥꯁꯤꯡ ꯑꯁꯤ ꯇꯥꯕꯗ ꯅꯨꯄꯥ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯅꯤꯄꯥ ꯑꯗꯨꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯄꯨꯟꯁꯤꯗ ꯌꯥꯝꯅ ꯀꯟꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯆꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯈꯜꯂꯤ, ꯑꯩꯒꯤ ꯑꯔꯣꯟꯕ ꯋꯥꯔꯤꯁꯤꯡ ꯑꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯑꯩꯒꯤ ꯅꯨꯄꯥꯅ ꯈꯪꯂꯤꯕꯅꯣ? ꯅꯨꯄꯤ ꯑꯁꯤꯅ ꯈꯜꯂꯤ, ꯃꯍꯥꯛꯀꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯃꯥꯒꯤ ꯅꯨꯄꯥꯗ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯅꯥꯏꯁꯤꯡ ꯑꯁꯤꯅ ꯇꯝꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ꯫ ꯑꯗꯨꯕꯨ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯑꯩꯈꯣꯏꯅ ꯇꯝꯕ ꯅꯠꯇꯦ, ꯇꯦꯅꯋꯥ ꯑꯁꯤꯅ ꯇꯝꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯅꯨꯄꯤ ꯑꯁꯤꯅ ꯇꯦꯅꯋꯥ ꯑꯁꯤꯗ ꯂꯃꯟ ꯁꯤꯡꯒꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯈꯜꯂꯦ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯥꯅ ꯅꯣꯡꯃ ꯑꯃꯨꯛꯀꯁꯨ ꯊꯕꯛ ꯆꯠꯈ꯭ꯔꯤꯉꯩ ꯑꯣꯏꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯁꯤꯅ ꯃꯅꯥꯏ ꯑꯃ ꯀꯧꯁꯤꯜꯂꯒ ꯍꯥꯏꯔꯝꯃꯤ, ꯑꯥꯗꯒꯤ ꯇꯦꯅꯋꯥ ꯑꯁꯤꯅ ꯂꯩꯔꯤꯕ ꯄꯣꯜ ꯑꯁꯤꯒꯤ ꯃꯈꯥꯗ ꯈꯨꯠꯅ ꯍꯨꯝꯕ ꯍꯨꯃꯥꯏ ꯑꯃ ꯊꯝꯃꯨ꯫ ꯄꯣꯜ ꯑꯁꯤꯒꯤ ꯃꯊꯛꯇ ꯏꯁꯤꯡ ꯈꯔ ꯊꯝꯂꯒ ꯂꯦꯞꯄ ꯂꯩꯇꯅ ꯈꯔ ꯈꯔ ꯑꯗꯨꯝ ꯇꯥꯍꯜꯂꯨ꯫ ꯑꯗꯨꯒ 3ꯁꯨꯕꯗ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜ ꯑꯃ ꯎꯆꯦꯛ ꯑꯁꯤꯒꯤ ꯃꯃꯤꯠ ꯃꯄꯥꯗ ꯊꯝꯃꯨ꯫ ꯃꯤꯡꯁꯦꯜ ꯑꯗꯨꯒꯤ ꯃꯃꯥꯡꯗꯅ ꯀꯦꯟꯗꯜ ꯑꯃ ꯊꯥꯜꯂꯒ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯃꯉꯥꯜ ꯑꯗꯨ ꯇꯥꯍꯜꯂꯨ꯫ ꯀꯦꯟꯗꯜꯒꯤ ꯃꯉꯥꯜ ꯑꯗꯨꯅ ꯌꯦꯠ ꯑꯣꯏꯗ ꯍꯥꯏꯗꯨꯅ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯇꯥꯍꯜꯂꯨ꯫ ꯃꯅꯥꯏ ꯑꯗꯨꯅ ꯅꯨꯄꯤ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯑꯁꯤꯃꯛ ꯇꯧꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯅꯤꯄꯥ ꯑꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯃꯍꯥꯛꯅ ꯇꯦꯅꯋꯥ ꯑꯗꯨꯗ ꯃꯥꯅ ꯌꯨꯝꯗ ꯂꯩꯇ꯭ꯔꯤꯉꯩꯗ ꯀꯔꯤ ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕꯒꯦ ꯍꯪꯂꯝꯃꯤ꯫ ꯇꯦꯅꯋꯥꯅ ꯈꯨꯝꯃꯤ, ꯑꯩꯕꯨ ꯌꯣꯛꯄꯤꯕ ꯃꯄꯨ ꯏꯕꯨꯡꯉꯣ, ꯉꯔꯥꯡ ꯑꯍꯤꯡꯗꯤ ꯅꯣꯡꯅ ꯂꯦꯞꯇꯅ ꯇꯥꯕꯒ ꯑꯉꯥꯟꯕ ꯃꯩꯉꯥꯜꯒꯤ ꯃꯃꯤꯠ ꯈꯥꯛꯄꯒ ꯑꯣꯟꯊꯣꯛꯅ ꯃꯇꯧ ꯑꯃ ꯑꯣꯏꯈ꯭ꯔꯦ꯫ ꯑꯍꯤꯡ ꯆꯨꯞꯄ ꯑꯩ ꯅꯣꯡ ꯇꯥꯕ ꯑꯗꯨꯗ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯈ꯭ꯔꯦ꯫ ꯑꯩ ꯀꯌꯥꯝ ꯋꯥꯅ ꯈꯥꯡꯈꯤꯕꯒꯦ ꯍꯥꯏꯕꯕꯨ ꯇꯝꯅꯕ ꯋꯥ ꯐꯥꯎꯕ ꯂꯩꯖꯗ꯭ꯔꯦ꯫ ꯅꯤꯄꯥ ꯑꯁꯤꯅ ꯈꯪꯉꯤ ꯉꯔꯥꯡ ꯑꯍꯤꯡ ꯅꯣꯡꯁꯨ ꯇꯥꯈꯤꯗꯦ, ꯅꯣꯡ ꯃꯃꯤꯠꯁꯨ ꯈꯥꯛꯈꯤꯗꯦ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯇꯦꯅꯋꯥ ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯑꯆꯨꯝꯕ ꯋꯥ ꯑꯃ ꯐꯥꯎꯕ ꯇꯝꯗ꯭ꯔꯦꯅ꯫ ꯃꯁꯤꯗꯒꯤ ꯈꯣꯏꯁꯥꯎꯅꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯇꯦꯅꯋꯥ ꯑꯗꯨꯕꯨ ꯄꯣꯜꯗꯒꯤ ꯂꯧꯊꯣꯛꯂꯒ ꯂꯩꯃꯥꯏꯗ ꯌꯥꯝꯅ ꯀꯟꯅ ꯂꯪꯊꯣꯛꯂꯝꯃꯤ꯫ ꯀꯟꯃꯟꯅ ꯂꯪꯊꯣꯛꯂꯛꯄ ꯑꯗꯨꯗ ꯇꯦꯅꯋꯥ ꯑꯗꯨ ꯃꯁꯥ ꯀꯟꯖꯕ ꯉꯝꯗꯅ ꯂꯩꯃꯥꯏꯗ ꯀꯟꯃꯟꯅ ꯌꯩꯁꯟꯈꯤꯗꯨꯅ ꯈꯨꯗꯛꯇ ꯊꯋꯥꯏ ꯃꯥꯡꯗꯨꯅ ꯁꯤꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯇꯦꯅꯋꯥ ꯑꯗꯨꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩꯁꯤꯡ ꯑꯗꯣ ꯑꯆꯨꯝꯕ ꯋꯥꯐꯝꯅꯦ ꯍꯥꯏꯕ ꯈꯪꯂꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯄꯥ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯈꯤ꯫ ꯃꯍꯥꯛꯅ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯑꯄꯤꯛꯄ ꯖꯤꯕ ꯃꯆꯥ ꯑꯗꯨꯕꯨ ꯀꯌꯥꯗ ꯇꯝꯊꯤꯅ ꯍꯥꯠꯈ꯭ꯔꯕꯅꯣ ꯈꯟꯕꯗ ꯌꯥꯝꯅꯃꯛ ꯍꯦꯛ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯇꯝ ꯑꯁꯤꯗ ꯃꯃꯥꯡꯗ ꯉꯥ ꯐꯥꯕ ꯍꯅꯨꯕ ꯑꯗꯨꯅ ꯀꯣꯔꯤ ꯆꯐꯨꯗ ꯌꯥꯎꯕ ꯍꯤꯡꯆꯥꯕ ꯑꯗꯨꯗ ꯍꯥꯏꯔꯛꯏ, ꯒ꯭ꯔꯤꯛꯀꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯥꯒꯤ ꯃꯟꯇ꯭ꯔꯤ ꯃꯀꯣꯛ ꯑꯗꯨꯗ ꯃꯄꯨꯔꯣꯏꯕ ꯑꯃꯒ ꯇꯦꯅꯋꯥ ꯑꯃꯒꯤ ꯋꯥꯔꯤ ꯑꯗꯣ ꯂꯤꯕ ꯂꯣꯏꯁꯤꯜꯂꯝꯃꯤ꯫
ꯑꯗꯨꯅ ꯃꯟꯇ꯭ꯔꯤ ꯃꯀꯣꯛ, ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤ ꯃꯨꯟꯅ ꯇꯥꯎ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯅꯅꯦ ꯅꯪꯒꯤ ꯋꯥ ꯑꯃꯠꯇ ꯇꯥꯔꯔꯣꯏ꯫ ꯑꯩꯁꯨꯅꯦ ꯅꯪꯅ ꯏꯟꯁꯤꯜꯂꯒ ꯅꯤꯄꯥ ꯑꯗꯨꯅ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯃꯥꯒꯤ ꯀꯥꯟꯅꯕꯇ ꯇꯧꯖꯕ ꯇꯦꯅꯋꯥ ꯑꯗꯣ ꯍꯥꯠꯈꯤꯕꯒꯨꯝꯅ ꯑꯩꯕꯨ ꯂꯥꯌꯦꯡꯕꯤꯗꯨꯅ ꯑꯅꯥꯕ ꯐꯍꯜꯂꯤꯕ ꯗꯣꯛꯇꯔ ꯑꯁꯦ ꯍꯥꯠꯂꯣꯏ꯫ ꯑꯩꯅ ꯗꯣꯛꯇꯔ ꯑꯁꯤꯕꯨ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯆꯦꯛꯁꯤꯟꯅ ꯊꯝꯒꯅꯤ꯫ ꯄꯥꯎꯇꯥꯛꯀ ꯀꯣꯟꯅꯅ ꯌꯥꯎꯔꯕ ꯋꯥꯔꯤ ꯑꯁꯤ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯃꯨꯟꯅ ꯇꯥꯔꯕꯁꯨ ꯃꯕꯨꯛꯆꯦꯜ ꯁꯦꯡꯗ꯭ꯔꯕ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯅꯤꯡꯊꯧꯗ ꯍꯥꯏꯔꯛꯏ, ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯇꯦꯅꯋꯥ ꯃꯆꯥ ꯑꯃ ꯁꯤꯈꯤꯕꯗꯨꯗꯤ ꯀꯔꯤꯁꯨ ꯅꯠꯇꯦ꯫ ꯋꯥꯐꯝ ꯑꯁꯤꯗꯤ ꯏꯅꯤꯡꯊꯧꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯊꯋꯥꯏꯕꯨ ꯀꯟꯕꯒꯤ ꯋꯥꯐꯝꯅꯤ꯫ ꯏꯅꯤꯡꯊꯧꯒꯤ ꯊꯋꯥꯏꯅ ꯃꯤꯔꯣꯠ ꯑꯃꯒꯤ ꯃꯈꯨꯠꯇ ꯊꯥꯗꯨꯅ ꯁꯤꯈꯤꯒꯗꯕꯒꯤ ꯁꯔꯨꯛ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕ ꯗꯣꯛꯇꯔ ꯑꯃ ꯁꯤꯕꯅ ꯐꯠꯇꯕꯔꯅꯦ? ꯃꯁꯤ ꯑꯣꯏꯊꯣꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯕ ꯋꯥꯐꯝꯅꯤ꯫ ꯀꯔꯤꯒꯤꯗꯃꯛꯇ ꯃꯁꯛꯁꯨ ꯈꯪꯗꯕ ꯗꯣꯛꯇꯔ ꯑꯁꯤꯅ ꯏꯅꯤꯡꯊꯧꯒꯤ ꯑꯅꯥꯕ ꯐꯍꯟꯒꯦ ꯈꯟꯒꯗꯧꯔꯤꯕꯅꯣ? ꯅꯅꯥꯏꯒꯤ ꯋꯥꯈꯜꯗ ꯏꯆꯤꯡ ꯆꯤꯡꯅꯕ ꯑꯃ ꯐꯥꯎꯕꯗꯒꯤ ꯏꯅꯤꯡꯊꯧꯗ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯍꯪꯒꯠꯆꯕꯅꯤ꯫ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯂꯥꯜꯂꯝꯂꯕꯗꯤ ꯑꯩꯕꯨ ꯃꯇꯤꯛ ꯆꯥꯕ ꯗꯟꯗꯤ ꯄꯤꯕꯤꯌꯨ꯫ ꯃꯃꯥꯡꯉꯩꯗ ꯑꯩꯒꯨꯝꯂꯕ ꯅꯤꯡꯊꯧ ꯑꯃꯒꯤ ꯃꯟꯇ꯭ꯔꯤ ꯑꯃꯁꯨ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯩꯔꯥꯛ ꯄꯤꯈꯤ꯫ ꯒ꯭ꯔꯤꯛꯀꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯏꯉꯛꯉꯛꯅ ꯃꯟꯇ꯭ꯔꯤ ꯑꯗꯨꯗ ꯑꯃꯨꯛ ꯍꯪꯂꯛꯏ, ꯅꯪꯅ ꯍꯥꯏꯔꯤꯕ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯑꯃꯨꯛ ꯀꯔꯤ ꯃꯔꯥꯜ ꯂꯩꯕ ꯊꯕꯛ ꯇꯧꯕꯒꯤꯅꯣ ꯃꯥꯅ ꯆꯩꯔꯥꯛ ꯐꯪꯂꯤꯕꯗꯤ, ꯑꯩꯒꯤ ꯃꯟꯇ꯭ꯔꯤ ꯏꯕꯨꯡꯉꯣ? ꯃꯟꯇ꯭ꯔꯤ ꯑꯁꯤꯅ ꯑꯃꯨꯛ ꯈꯨꯝꯃꯤ, ꯏꯅꯤꯡꯊꯧꯅ ꯋꯥꯔꯤ ꯑꯁꯤꯕꯨ ꯇꯥꯕꯤꯒꯅꯤ ꯍꯥꯏꯔꯕꯗꯤ ꯑꯩ ꯋꯥꯔꯤ ꯑꯗꯣ ꯏꯅꯤꯡꯊꯧꯗ ꯂꯤꯖꯔꯛꯀꯦ, ꯇꯥꯕꯤꯌꯨ꯫ ꯃꯇꯥꯡ ꯑꯁꯤꯗ 6ꯁꯨꯕ ꯑꯃꯗꯤ 8ꯁꯨꯕ ꯏꯄꯤꯁꯣꯗꯀꯤ ꯋꯥꯔꯤ ꯂꯣꯏꯔꯦ꯫ ꯃꯈꯥ ꯇꯥꯅ ꯁꯦꯍꯦꯔꯥꯖꯥꯗꯦꯅ ꯁꯨꯜꯇꯥꯟꯗ ꯂꯤꯕ ꯋꯥꯔꯤꯒꯤ ꯃꯅꯨꯡꯗ ꯌꯥꯎꯕ ꯒ꯭ꯔꯤꯛꯀꯤ ꯅꯤꯡꯊꯧꯗ ꯃꯥꯒꯤ ꯃꯟꯇ꯭ꯔꯤꯅ ꯂꯤꯈꯤꯕ ꯋꯥꯔꯤ ꯑꯗꯨ ꯑꯃꯨꯛ ꯇꯥꯃꯤꯟꯅꯁꯤ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯥꯟꯅ ꯊꯥꯒꯠꯈꯤꯕ ꯋꯥꯔꯤꯁꯤꯡꯒꯤ ꯃꯈꯥꯗ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕ ꯀꯃꯦꯟ ꯄꯤꯕꯤꯔꯝꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯨꯡꯉꯥꯏꯖꯩ꯫ ꯃꯈꯥ ꯇꯥꯅꯁꯨ ꯋꯥꯔꯤꯁꯤꯡ ꯑꯁꯤꯕꯨ ꯂꯥꯏꯛ, ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯨ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫